अहनबमक्तदा मिजेंग ताबिरिबा अमदी थौरम ताबिरिबा मयामबो पुष्परानी लाइसम अमदी निर्मला थांजमनिना खुरुमजरी पुदुना लाक्सरी लाइव चैट प्रोग्राम चैट के खुथांगदा खनबिरक पैसगी खुदोल मथंग मथंग ओइना खुदोल तमजगे दुगा असगी अहानबा ओइनाम लोइदा खनबिरकपा पुंसी अवा नुंगाई खोंगचता सिंगर सुरेन अमदी मंदाकिनी ताजगे मिस उनरमद्रबा नंगा खुंजीबनगी इसै खनबिरे चेम बेमना तराम नोकचरी चे लांगलेंतोना सेम विद्यापति थौनावजम स्वाई स्वाई लावी जितागी से खनबिरई मरु प्रेमिता पुंसीगी अंगनबा नुसिरबा पुष्परानीगी खनबिरबा फेसबुक फिल्म लगी खुदी फिल्म की खुदी चमचा सोनिया गाइड्री हैरोम जोया तराम नोकचरी नुसी थोके पुष्परानी अमदी फ्रैंको लवरेंबम थवाई थोय खुबा खुरो हैबा पेमिला चिनादोल पेमिलागी से खनबिरक पनी चमचा थवाई गी थोयगी सैसाम फजबे सैनी कैदबु लैगे आइगी नुसीबा थापलतामना लैख्रबरा इना दैलोट परा नंबु फजबे सैनी खनबिरक पथागचरी थोय लाइसम पुंसीगी अंगनबा पुष्परानीगी अनि सुरे सैसिबु खनबिरक पसे छामचान थांगजम फिल्म लेंद्रबलन फिल्म की लमदम तामहौरबी नुसीबी सिंगर सदानंदगी से खनबिरई गोरोब खुमन तराम नोकचरी मार्जिया हेनमल्ली ऐना नुसीबा एजे पुष्परानीगी मार्जियाना खनबिरकपा विशेषोर थांगजम थागचरी गोरोब खुमन सुइसै खनबिरे सुंके के दनिंग थिजबी सैसे खनबिरकपनी मेदाम विक्टोरिया तोम आइना सिरगा थियाम चावबा के सै खनबिरे मेदामना ननाव कोंथौजम समय कुमारगी हो ननाव कोंथौजमना समय कुमारगी हो यावसंग ताजे हो यावसंग लमतागी यावसंग हो यावसंग लमतागी यावसंग हाय बैसै तनिको खनबिरैसे याम फजबे सैनी संध्या वाइखोम रणबीरना सकपा कावरगे खनख्रबा खनबिरे नेने हेलेन चेमुतुम प्रोमिला विद्यालक्ष्मी ओइनाम फिल्म हाई सुची हेलो प्रीति की आइगी पुकनिंग आइगी वाखल इसे खनबिरई इचेबेम चानिंग थौजम दिनेश्वर वाकम्बम थागचरी सरगा बिरकपा मरु प्रेमिता की सैसे डेडिकेट तौगे हाइरे ये खुनिदा चे मारिया पुंसीगी अंगन बताजगे कइनो पुंसीगी अंगन बंगाता तौरैसिंग असिसे अदुदि अहान बेसै खुदोल तमजगे मथंग मथंग खनबिरेबा सिंचे ताबा नंगननबा ओइनाम लोइदांगना खनबिरकपा इसै पुंसीगी अवा नुंगाई खोंगचत्ता सिंगर सुरेन अमदी मंदाकिनी पुंसीगी अवा नुंगाई खोंगचत्ता इसै सिबो अमुक फावबो थेंगनद्री तादि तारंबा यारे येंगजगे दो पुंसीगी अवा नुंगाई खोंगचत्ता नसिगे अहानबा खनबिरखिबा इसै मंदाकिनी अमदी लाइख्रबा खोइगी रक्तगी चतख्रबा इबुंग सुरेनगी खोंजेलदा सकमिनरिबा इसैनी मयाम पुने इसै से अहोबा मक्तदा तामिनसी खुदोल तमजगे ओइनाम लोइदांगना खनबिरकपा इसै पुंसीगी अवा नुंगाई खोंगचत्ता पुबियु नंगना
ꯌꯥꯎꯔꯕ ꯁꯦꯡꯂꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯡꯁꯤꯕ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯄꯨꯟꯁꯤꯁꯦ ꯅꯪꯇꯒꯤꯅꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯄꯨꯟꯁꯤꯁꯦ ꯅꯪꯇꯒꯤꯅꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯣꯡꯆꯠꯇ ꯄꯨꯕꯤꯌꯨ ꯅꯪꯅ ꯃꯇꯝ ꯈꯨꯗꯤꯡ ꯆꯤꯡꯅꯕ ꯐꯥꯎꯍꯜꯂꯅꯨ ꯑꯩꯒꯤ ꯏꯐꯝꯗ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯍꯜꯂꯅꯨ ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯒꯤ ꯑꯁꯥꯗ ꯍꯤꯡꯖꯔꯤꯕꯤ ꯅꯪꯒꯤ ꯑꯁꯥꯗ ꯍꯤꯡꯖꯔꯤꯕꯤ ꯄꯨꯟꯁꯤꯅꯤ ꯄꯤꯒꯦ ꯈꯟꯅ ꯄꯤꯈ꯭ꯔꯕ ꯊꯝꯃꯣꯏꯅꯤ ꯁꯛꯀꯦ ꯅꯤꯡꯅ ꯁꯛꯈ꯭ꯔꯕ ꯋꯥꯁꯛꯅꯤ ꯄꯤꯒꯦ ꯈꯟꯅ ꯄꯤꯈ꯭ꯔꯕ ꯊꯝꯃꯣꯏꯅꯤ ꯁꯛꯀꯦ ꯅꯤꯡꯅ ꯁꯛꯈ꯭ꯔꯕ ꯋꯥꯁꯛꯅꯤ ꯍꯜꯂꯔꯣꯏꯗꯕ ꯈꯣꯡꯐꯝꯅꯤ ꯅꯐꯝꯗꯒꯤ ꯀꯩꯗꯧꯅꯨ ꯍꯜꯂꯔꯣꯏꯗꯕ ꯈꯣꯡꯐꯝꯅꯤ ꯅꯐꯝꯗꯒꯤ ꯀꯩꯗꯧꯅꯨ ꯑꯈꯥꯛꯄ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯔꯕ ꯁꯦꯡꯂꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯡꯁꯤꯕ ꯑꯌꯨꯛꯀꯤꯅ ꯀꯣꯔꯧꯅꯤ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯅꯤ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯦ ꯉꯁꯤꯗꯤ ꯏꯐꯝꯗ ꯑꯋꯥꯠꯄ ꯑꯃ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯄꯨꯟꯁꯤꯁꯦ ꯂꯥꯠꯆꯒꯦ ꯅꯪꯇꯕꯨ ꯏꯁꯣꯔꯒꯨꯝ ꯊꯃꯣꯏꯗ ꯊꯝꯖꯒꯦ ꯆꯦꯠꯅ ꯃꯅꯤ ꯃꯨꯛꯇꯥꯒꯨꯝ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯉꯥꯛꯄꯤꯌꯨ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯉꯥꯛꯄꯤꯌꯨ ꯋꯥꯔꯧ ꯄꯨꯛꯂꯧ ꯍꯩꯇ꯭ꯔꯕ ꯊꯃꯣꯏꯅꯤ ꯊꯃꯣꯏꯅꯤ ꯑꯁꯥꯎ ꯃꯩꯔꯤ ꯌꯥꯎꯈ꯭ꯔꯕ ꯋꯥꯈꯜꯅꯤ ꯋꯥꯈꯜꯅꯤ ꯏꯪꯅ ꯂꯥꯏꯖ ꯏ ꯋꯥꯍꯩꯁꯦ ꯊꯥꯖꯧꯅꯦ ꯏꯪꯅ ꯂꯥꯏꯖ 이 와해세 다정네 ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯣꯡꯆꯠꯇ ꯄꯨꯕꯤꯌꯨ ꯅꯪꯅ ꯃꯇꯝ ꯈꯨꯗꯤꯡ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯈꯥꯛꯄ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯁꯦꯡꯂꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯡꯁꯤꯕ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯄꯨꯟꯁꯤꯁꯦ ꯅꯪꯇꯒꯤꯅꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯄꯨꯟꯁꯤꯁꯦ ꯅꯪꯇꯒꯤ니 ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯣꯡꯆꯠꯇ ꯊꯥꯗꯣꯛꯂꯣꯏ ꯅꯪꯕꯨ ꯃꯇꯝ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯣꯡꯆꯠꯇ ꯊꯥꯗꯣꯛꯂꯣꯏ ꯅꯪꯕꯨ
ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯍꯥꯟꯕ ꯏꯁꯩ ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯩ ꯑꯃ ꯑꯣꯏꯅꯥꯝ ꯂꯣꯏꯗꯥꯡꯅ ꯈꯟꯕꯤꯔꯛꯈꯤꯕ ꯏꯁꯩ ꯑꯃ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪꯁꯤꯗꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯊꯧꯅꯥꯎꯖꯝꯅ ꯈꯟꯕꯤꯔꯛꯄ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯖꯤꯇꯥꯅ ꯁꯛꯄꯤꯕ ꯏꯁꯩꯁꯤ ꯈꯟꯕꯤꯔꯛꯏ ꯆꯪꯕꯤꯔꯛꯂꯤꯕ ꯏꯆꯦ ꯍꯥꯎꯕꯤꯖꯝ ꯄꯨꯔꯅꯤꯃꯥ ꯑꯗꯨꯒ ꯏꯃꯥ ꯄ꯭ꯔꯃꯣꯂꯥꯏꯁ꯭ꯔꯣꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯀꯩꯅꯣꯅꯤ ꯏꯆꯦ ꯃꯕꯦꯝꯒꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯏꯁꯩꯁꯦ ꯈꯟꯕꯤꯔꯛꯏ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯐꯪꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯈꯨꯟꯖꯤꯕꯟꯅ ꯁꯛꯄ ꯎꯅꯔꯝꯗ꯭ꯔꯕ ꯅꯪꯒ ꯍꯥꯏꯕ ꯏꯁꯩꯁꯦ ꯏꯆꯦ ꯑꯩꯈꯣꯏꯗ ꯐꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯈꯨꯟꯖꯤꯕꯟꯒꯤ ꯏꯁꯩ ꯑꯃ ꯊꯥꯔꯛꯄ ꯌꯥꯔꯗꯣꯏꯔꯥ ꯗꯣꯂꯦꯟꯁꯅ ꯀꯩꯅꯣ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯗꯧ ꯃꯥꯜꯂꯤ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯍꯟꯅ ꯏꯟꯖꯣꯏ ꯇꯧꯕꯤꯔꯛꯄ ꯑꯃꯔꯖꯤꯠ ꯈꯨꯃꯟ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯖꯣꯌꯥ ꯔꯨꯛꯁꯤꯅꯥ ꯅꯦꯕꯤꯗꯤꯇꯥ ꯌꯥꯝ ꯀꯨꯏꯔꯦ ꯎꯗꯕ ꯑꯔꯨꯟ ꯊꯤꯌꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯅꯧꯅ ꯆꯪꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯆꯟꯗ꯭ꯔꯖꯤꯅꯤ ꯁꯤꯡꯍꯥ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯏꯁꯩꯃꯨꯛ ꯇꯥꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯏꯁꯩꯁꯦ ꯏꯆꯦ ꯃꯕꯦꯝꯒꯤꯁꯦ ꯃꯊꯪꯒꯤꯗ ꯑꯣꯏꯅ ꯊꯥꯗꯣꯏꯅꯤ ꯏꯆꯦ ꯃꯕꯦꯝ ꯕꯤꯗ꯭ꯌꯥꯄꯇꯤ ꯊꯧꯅꯥꯎꯖꯝꯒꯤ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯅꯤ ꯈꯟꯕꯤꯔꯛꯄ ꯏꯆꯦꯒꯤ ꯀꯃꯦꯟ ꯑꯃꯇꯪ ꯐꯪꯖꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯑꯍꯨꯝꯁꯨꯕꯗ ꯑꯣꯏꯅ ꯊꯥꯖꯔꯒꯦ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯌꯨꯝꯈꯥꯏꯕꯝ ꯅꯦꯅꯦ ꯍꯦꯂꯦꯟ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯗꯤꯕꯦꯟ ꯃꯩꯇꯩ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯊꯧꯅꯥꯎꯖꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯖꯤꯇꯥ ꯁꯒꯣꯜꯁꯦꯝꯒꯤ ꯈꯣꯟꯖꯦꯜꯗ ꯗꯦꯕꯤꯇꯥꯅ ꯁꯩꯔꯦꯡꯕ ꯑꯃꯗꯤ ꯇꯣꯅꯤ ꯑꯍꯩꯕꯝꯅ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯏꯁꯩ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ
इसे मबेम की से थैनब नते कायनबने हाबे इसे मा खंजीवन ना दम सकपा इसे जे थाबिरो ना हाबिरे मंगाल गुरु मयुम तराम नोकचरी थागचरी मैम पुनम इचंग अमान गाथे मारिया रंजिता कैशाम तोलेन सुना मोरंग थेम दंग मयुम निकी तराम नोकचरी तरंगिनी अंगोम मिस लाइव चाट से फोन नंबर दा ओइना तौब्रा यूट्यूब तने मतौ करम ननो यूट्यूब के चाट खल्ली से ngasai ahan badam sang badam khangum gani ai adu ta jage ai adu gi sei to ta jage hai bading uram gani tarangini aduga Amarjit Kuman Taram Nokchari Ibung Somananda Okram Mangal Guru Mayum Taram Nokchari RS Creation Henmali Aina Nung Shibai Shaidum Tatapiro Hai Aduga Bembisak Ise Purnima Hobijam Taram Nokchari Aifaba Yumnam Eni Taram Nokchari Aruntiam Aduga Puyam Mahini Shor Singh Hoidrom Nauboy ki Chandramukhi Kanai Dagi Laurubano Nangi Laina Singi Machu Singdo Taja Ningba Singdi Langatel Moirang Laikai Dagi Manishor Ningtibi Rosananda Romerjes Amadi Benjamin Punna Tamin Nazagi Habiri Duga Kuman Yamba Sem Taram Nokchari Ima Ibemal Ningthau Khong Dagi Goroba Kuman Taram Nokchari Ichemutum Promila Kisan Seram Taram Nokchari Vidyapati Thaunauzam Duga Ruksina Ise Ibem Saning Thauzam Kakamutum Imocha Isanani Ise Amata Thabiro Kaina Krabi Maga Thengna Bamikupta Kauna Badingam da Yeng Badamak Yengki Haibado Tabiro Hai Kakai Mutumoza Taram Nokchari Taramasila Saruya Birakpa Ijemabim Kakching Saki Oihorani Wakchingi Ulen Tanzagi Habirakpane Isema being is Kano Dagi Lawadi Haraktadana Uxiepte Haraktana Hoi Apaja Sing Ogre Panam Madam Supanam Logre Saki Oihorani Saki Oihorani Wakchingi Ulen Hari Besashini Isai Kudol Tamzage Tingbajam Soran Kumargi Mayekta Chakli Besay Kudol Tamzage Taminasi Saki Oihorani Wakchingi Ule Saki Oihorani Wakchingi Ule Ngairami Matabu Aigi Punsi Sinanga Nungsi Turbanda Idom Pamladu Nanga Nungsi Turbanda Idom Pamladuna Mahausagi Minukto Nuglakidara Saki Oihorani Wakchingi Ule Wakchingi Ule
malanba airel thagi tamuko nangna mapam kudingi angaw malanba airel thagi tamuko nangna mapam kudingi lakhidare haina sanabidi mahausagun ngairam khu hairam laga lakhini inata lakhidare inata inata sakhi oi haurani waksingi ule waksingi ule mahausagi kumsa nangtani hongriba umul amadagi umul amada mahausagi kumsa nangtani hongriba umul amadagi umul amada thamoy on khare thamoy on khare sangi madi minam biram laga minam bahai rava thamoy du sakhi oi haurani waksingi ule sakhi oi haurani waksingi ule ngairami matbu ai punsi sinanga nungsi turbanda idom phamladuna nungsi turbanda idom phamladuna mahausagi minokto noglakidara sakhi oi haurani waksingi Thagachari chimabem kakchingna khanbirakpa sakhi oironi waksingi olen Isaido asagi asagi maku haubudu dong haibirakba natte kaina bani torokbodo adu harakbodo thungna Abode bade kaina buduni na thi leire bane andugandi sakhi sakhi oironi hai ado thagachari nongna changbirakba singbusu isai dam phajakre any taram nokchari rs mangre RS mangde Robert Osam Miss ani swai mangi sibo kari jadu bu bano ado mang khradi program yeng banwaite mang khino haibire mangoi kaka mo to imu chai chanani isai ai udrabo uye kaka ado mathang thajabani na mayam khanbirak pani na isai se mathang tharak pani seren by seren da ibu kaka gido nang brayeng se diamond taram nokchari bung somanando okram kaisam mingmanabi taram nokchari Kishan Cheram Pramonaurium Thagachari Cheran Stakasam Robert Yumnam na nungi murti da jagen haibire thekna khalabani sakpo oina tabiro madu masaklani matam koirabagi tung dai sayo sakpiro hai yafaba yumnam na thwai gi thoi ai ming aduga Kishan Cheram pumnamak taram nokchari Thagachari mathangi sai mukta si kanagi mathang se kanagi tari Radhamani the Queen kai haino Robert Jum principal swarnoi anise yum khunu masak phajabado male yum khunu haiba yum da yokpo khunu haijari ba hai tai a kage t-shirt angau balit pasida go haire ine
Thagajari Robert Yumnam Mangang Thank you. Nongsa. Thawai thawai ro ko bo yaw du mari so mi wai Thawai ko mi staribo pena taibiro sakpiro pena taina biaro zik sharoi. Rasmi lai shom taram nok jeri Chamsan Thangjam Marjia Minam Loidang Taram Nokjari Sarjoy Marangte Mr. Lonely Pique Dolens na marang thim gi sei si ma thawa ya de oja tap ta gi sei se Ostaptagi say Thabya thaba nuai te Thagajari Mathangda Laishram Radha Mathangda Mulokot jam Jage koran gi sei ma ta jegi mai iba oja ni Oza Laigidra Bathangjam Korase Adugi Isaine Adabu Mathangda Lokot Jage Khanbiragliba Premita Waikom Nathanbirakpa Punsigi Angan Banungshirabaga Punsigi Angan Ba Nungshiraba Laglaroi Matamdo Amukhanna Nangi Aigi Nungshi Waridi Mipum Kudingna Kari Haibanu Kandri Kautogari aina yam toina panjaba akhoi thaina nahawai gi punsidu yam pami gan sum haijaba yam tattana haijaba ko isai aina haibadu ga isai mek du ga yam sanai si mayek siga adu isai se akhoi thoi lai somna su khanbirak pane ba duga iche mariana khalakpada punsi gi ahan ba na haire do isai si oidoribra karam isai oidino di khangdre adumai khanbirak kibani puna tamina si khudol tamjage mu isai se aduga RS Creation taram ukchari isai tamina si lingdana live ta thorom se doibo phawa charu yamina se aijage khudol tamjari khudi film dagi pusparani ge khonjal da Punshigi anganba nungshiraba laglaroi matamdo amukhanna Punshigi anganba nungshiraba laglaroi matamdo amukhanna Nangi nungshiwarida mipum khoding nakalak na sona khibani Nangi Shiwarida mipum khoding nakalak na sona ki bani
ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯂꯛꯅ ꯁꯣꯛꯅꯈꯤꯕꯅꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯀꯂꯛꯅ ꯁꯣꯛꯅꯈꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯐꯖꯕ ꯏꯁꯩ ꯑꯃ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯑꯏꯕ ꯊꯥꯡꯖꯝ ꯀꯣꯔꯥ ꯃꯃꯤꯡꯕꯨꯗꯤ ꯑꯃ ꯍꯥꯏꯈꯤꯕꯅꯦ ꯃꯌꯥꯝꯅ ꯀꯣꯔꯥ ꯀꯣꯔꯥ ꯍꯥꯏꯅ ꯈꯪꯅꯕꯅꯦ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯏꯁꯩ ꯃꯌꯦꯛꯇ ꯏꯁꯩ ꯑꯃꯇ ꯇꯥꯖꯒꯦꯅ ꯍꯥꯏꯕꯤꯔꯛꯄꯅꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯔꯙꯥꯃꯅꯤ ꯁꯣꯔꯤ ꯔꯙꯥ ꯑꯣꯏꯔ ꯃꯥꯅꯦꯀꯣ ꯀꯧꯈꯤꯕꯗꯣ ꯍꯣꯏ ꯏꯆꯦ ꯑꯦꯂꯥꯡꯕꯝ ꯔꯣꯕꯤꯇꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯥꯏꯁ꯭ꯔꯝ ꯔꯙꯥꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯂꯤꯟꯊꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯣꯏꯖꯝ ꯁꯣꯚꯥꯖꯤꯠ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯊꯥꯡꯉꯛꯄ ꯈꯣꯡꯊꯥꯡꯁꯨ ꯈꯣꯡꯀꯥꯞ ꯃꯁꯤꯡ ꯐꯥꯔꯛꯂꯤꯌꯣ ꯏꯁꯩ ꯑꯣꯀ꯭ꯔꯝ ꯁꯨꯁꯤꯂꯥ ꯅꯦꯅꯦ ꯋꯥꯏꯈꯣꯝ ꯊꯣꯏꯕꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯆꯦ ꯏꯁꯩ ꯁꯨꯔꯁꯦ ꯁꯛꯇꯕꯅꯤꯅꯀꯣ ꯑꯗꯣ ꯑꯣꯖꯥ ꯊꯥꯡꯖꯝ ꯌꯥꯝ ꯂꯨꯕ ꯀꯣꯔꯥꯒꯤ ꯏꯁꯩꯅꯤ ꯍꯥꯏꯇꯥꯔꯦ. ꯃꯌꯦꯛꯇ ꯑꯍꯤꯡꯗ ꯈꯣꯡꯕꯤ ꯍꯣ ꯇꯥꯝꯅ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯏꯁꯩꯁꯦ ꯄꯥꯍꯥꯔꯤꯅ ꯑꯣꯖꯥ ꯄꯥꯍꯥꯔꯤꯅ ꯁꯛꯈꯤꯕ ꯁꯛꯈꯤꯕ ꯏꯁꯩ. ꯏꯁꯩꯁꯦ ꯃꯤꯁ ꯅꯤꯔꯃꯂꯥ ꯃꯇꯦꯛ ꯈꯨꯗꯣꯜ ꯃꯇꯦꯛ ꯇꯝꯕꯤ. ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯇꯤꯔꯥꯡꯅ ꯀꯣꯏꯔꯤ ꯑꯩꯒꯤ ꯑꯃ ꯑꯍꯤꯡꯗ ꯈꯣꯡꯕꯤ ꯃꯇꯦꯛ ꯁꯤꯝꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯌꯥꯝ ꯁꯥꯡꯅꯗꯤ ꯁꯛꯆꯔꯔꯣꯏ ꯃꯊꯪ ꯏꯁꯩ ꯁꯨꯔꯗ ꯇꯥꯟꯗ ꯌꯥꯝ ꯂꯨꯕ ꯑꯣꯖꯥꯒꯤ ꯏꯁꯩ ꯏꯁꯩ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯥꯟꯅꯁꯨ ꯉꯪꯍꯧꯗꯕꯅꯤꯅꯀꯣ ꯃꯇꯦꯛꯁꯤꯃ ꯃꯌꯥꯝꯅ ꯄꯦꯟꯕꯤꯒꯅꯤ ꯑꯣꯖꯥ
ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯂꯩꯔꯨꯕ ꯑꯣꯏꯁꯅꯨ ꯋꯤꯂꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯌꯥꯏꯐꯕꯤ ꯆꯅꯨ ꯑꯗꯨꯒ ꯁꯃꯥꯅꯟꯗ ꯋꯥꯡꯖꯝ ꯅꯣꯡꯃꯥꯏꯊꯦꯝ ꯃꯝꯇꯥ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯈꯦꯗꯥꯄꯇꯤ ꯊꯧꯅꯥꯎ ꯀꯣꯟꯊꯧꯖꯝ ꯔꯟꯖꯤꯇꯥ ꯃꯣꯏꯔꯥꯡꯊꯦꯝ ꯃꯊꯪꯒꯤꯁꯤꯗꯤ ꯌꯥꯝꯅ ꯐꯖꯕ ꯏꯆꯥꯂꯥꯡꯂꯦꯟ ꯇꯣꯅꯥꯁꯦꯝ ꯊꯥꯒꯠꯆꯔꯤ ꯃꯊꯪꯁꯤꯗꯤ ꯌꯥꯝꯅ ꯐꯖꯕ ꯏꯁꯩ ꯑꯃꯅꯤ ꯈꯨꯗꯣꯜ ꯇꯝꯃꯛꯇꯣꯏꯁꯦ ꯕꯤꯖꯦꯟ ꯌꯥꯡꯈꯣꯝ ꯏꯕꯨꯡ ꯕꯤꯖꯦꯟ ꯌꯥꯡꯈꯣꯝ ꯈꯦꯗꯥꯄꯇꯤ ꯀꯣꯟꯊꯧꯖꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯅꯣꯡꯃꯥꯏꯊꯦꯝ ꯃꯝꯇꯥ ꯕꯤꯖꯦꯟ ꯌꯦꯡꯈꯣꯝ ꯃꯊꯪꯒꯤ ꯏꯁꯩ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯏꯁꯩꯁꯦ ꯒꯥꯌꯇ꯭ꯔꯤ ꯍꯩꯔꯣꯝꯅ ꯈꯟꯕꯤꯔꯛꯄꯅꯤ ꯏꯝꯐꯥꯜ ꯇꯨ ꯆꯦꯟꯅꯥꯏ ꯐꯤꯂꯝꯗꯒꯤ ꯏꯁꯩ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯃꯇꯝꯒꯤ ꯂꯩꯔꯥꯡ ꯅꯤꯡꯊꯤꯕꯤ ꯇꯧꯕ ꯏꯁꯩꯁꯦ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯒꯥꯌꯇ꯭ꯔꯤ ꯍꯩꯔꯣꯝꯅ ꯈꯜꯂꯛꯏꯁꯦ ꯇꯥꯁꯤꯀꯣ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯖꯦꯝꯁ ꯑꯗꯨꯒ ꯁꯟꯖꯅꯥ ꯃꯍꯦꯁ ꯗꯤꯕꯤꯌꯥ ꯖꯦꯅꯥ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩꯅꯤ ꯁꯥꯂꯨꯒꯤ ꯃꯌꯦꯛꯇ ꯕꯤꯕꯦꯛ ꯑꯂꯤ ꯁꯣꯡꯊꯥꯝꯅ ꯊꯋꯥꯏ ꯍꯥꯞꯄꯤꯈꯤꯕ ꯏꯁꯩꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ Ima Prabhavati Likmabam Taram Nokchari Sananu Taram Nokchari Cherubida Ilangba Matangi Say Sidi Kanana Kanbirak Pano Haibida Nungsi Toke Joyana Kanbirak Baysani Nungsi Toke Haribasi Pusparanya Madi Franco Lorimbam Anina Saklibay Nungshi Thoke Radhamani Isay Khanbase Matamse Yadre Nasigi Oinadi
ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯅ ꯇꯥꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤ ꯊꯣꯛꯀꯦ ꯍꯥꯏꯕꯀꯣ ꯖꯣꯌꯥꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯤꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯄꯨꯁꯄꯔꯥꯅꯤ ꯐ꯭ꯔꯦꯟꯀꯣ ꯂꯧꯔꯦꯝꯕ ꯃꯅꯤꯄꯨꯔꯅ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩꯅꯤ ꯑꯖꯤꯠ ꯅꯤꯡꯊꯧꯖꯥꯒꯤ ꯃꯌꯦꯛꯇ ꯔꯤꯗꯝꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯏꯁꯩꯁꯤꯕꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯃꯤꯟꯅꯔꯁꯤ ꯈꯨꯗꯣꯜ ꯇꯝꯖꯅꯤ ꯉꯥꯎꯖꯕꯗꯣ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯖꯕꯗꯣ ꯑꯩꯅ ꯃꯥꯕꯨ ꯉꯥꯎꯖꯕꯗꯣ ꯄꯥꯝꯖꯕꯗꯣ ꯑꯩꯅ ꯃꯥꯕꯨ ꯈꯟꯖꯕꯗꯣ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯉꯝꯗꯅ ꯍꯥꯡꯖꯔꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯊꯃꯣꯏꯒ ꯃꯥꯏꯊꯣꯡꯒ ꯅꯣꯛꯂꯤꯁꯦ ꯅꯪꯅꯗꯤ ꯎꯔꯝꯂꯣꯏ ꯄꯨꯛꯅꯤꯡꯅ ꯊꯃꯣꯏꯗ ꯍꯥꯏꯔꯤꯁꯦ ꯅꯪꯅꯗꯤ ꯈꯪꯂꯝꯂꯣꯏ ꯍꯥꯏꯗꯣꯛꯇꯅ ꯂꯩꯕꯁꯦ ꯊꯃꯣꯏꯗꯗꯤ ꯋꯥꯏ ꯀꯔꯤ ꯀꯔꯝ ꯍꯥꯏꯅꯕꯨ ꯍꯥꯏꯔꯁꯤꯒꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕ ꯐꯣꯡꯕ ꯉꯝꯗꯅ ꯈꯥꯡꯖꯔꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ 마이통다 우바 와칼다 칸바 탕모이다 탕모 마팔 톡레누 푹닝나 칸바 푹닝나 파우바 탕모이다 탕모 마팔 톡레누 탕모이다 하이세 로신다 남조 푹닝나 밤자바도 타니 Oh, lakbiro lako, nung sito kilan, amok na udaba matauna. Oh, lakhauro lako, tamoy say lamro, amok
Liklay taramnok jari sangba nabi ꯀꯩꯅꯣ ꯏꯁꯩ ꯑꯣꯏꯅ ꯊꯥꯔꯛꯈ꯭ꯔꯕ꯭ꯔꯥ ꯒꯥꯏꯇ꯭ꯔꯤꯁꯦ ꯑꯃꯨꯛ ꯉꯁꯤꯁꯦ ꯏꯁꯩꯁꯦ ꯈꯟꯕꯤꯔꯛꯄꯗꯅꯦ nungsi thoke harisidi landi ꯅꯨꯡꯁꯤ ꯊꯣꯛꯀꯦꯁꯤꯗꯤ ꯖꯣꯌꯥꯒꯤꯅꯤ ꯉꯁꯥꯏ ꯃꯃꯥꯡꯒꯤ ꯃꯇꯝꯒꯤ ꯂꯩꯔꯥꯡ ꯅꯤꯡꯊꯤꯕꯤ ꯇꯧꯕꯗꯣ matamgi lairang harakpado onai haraira ba ꯑꯣꯟꯅꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨ ꯐꯔꯦ ꯀꯩꯅꯣ Ima Sakhi ꯑꯃ ꯏꯁꯩ Yumnam. ꯑꯣꯟꯅꯅ ꯉꯁꯤ ꯑꯃ ꯇꯥꯍꯧꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯈꯜꯂꯛꯑ ꯂꯣꯏꯔꯦ 이붕 안전 따람녹자리 이붕도바 타겟자리 somi 마사키 waikhom taramnok jari संदोकपा हौबीबगे हाइसे प्रोग्राम से राधामणि गिसे सिगी प्रोग्राम सिगी ओइरगदी नुंथेल गी पुंग अहुम तारकपा मतमदा थमजबनी अहुम खरा हेलपना दम संदोकपा दम यावे टेक्निकल गी खुदोंग चादब लैरकपा दम मथंग ममांगी प्रोग्राम दुगी लोइगिबगी मतुंग इन हाइतारे प्रोग्राम से पुंग अहुम खरा हेलकपदा दम संदोए दुगा नुमित खुदिंगी सु थौरम से लैजदे लेबाबोपा नुमित का इराय नुमित का पुंगफम सिदा थमजबनी लाइव चैट की प्रोग्राम से राधामणि याम नुंगाइजे ngasi saruk yabirakpa abema taramnok jari थागतचरी mathangi isai sina khanbirakpa Jemsa Sonia Kubakuro Premila Janadol याम फजब इसैनि खनबिरैब इसैसे चेमचा सोनियाना खनबिरक इसैसे मयाम तामिनसी कुदोल तमजरके Premila Janadol na sa iba isay R.K. Birendra Jitna music direction PB ba isay ni Kudol Tamzagi सिंखै थोकना इबीबा मयेक्ता खनबिरकलिबा इसैसे मयाम पुना मु तामिनसी
ꯂꯩꯁꯥꯁꯤꯡꯗ ꯑꯥꯗꯩ ꯄꯥꯈꯪꯅ ꯌꯦꯡꯉꯤꯁꯦ ꯌꯦꯡꯉꯤꯁꯦ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯃꯨꯅ ꯃꯨꯅ ꯁꯣꯝꯗꯩ ꯐꯖꯕꯤ ꯂꯩꯁꯥꯁꯤꯡꯗ ꯑꯥꯗꯩ ꯄꯥꯈꯪꯅ ꯏꯃꯥ 이베톤가 이네마니 톤가 이세세 랑을레 사우리세 잉우네 이마 이베톤가 이네마니 톤가 이세세 랑을레 사우리세 잉우네 사키니 이세이 아따빠 아잉바 간비르 우노슈 거이다바 이세이 오 사키니 이세이 아따빠 아잉바 간비르 우노슈 거이다바 이세이 아이마당 이까이 굽나시 랑마 아이 시도 막다니 랑마 아이 이까이 굽나시 아이마당 시도 막다니 쿠바쿠로 이세이 사게 헤이 쿠바쿠로 이세이 사게 알바디 시간이 소이데나 코이수 mentally kabasi mayum yaksilakre taram nokjeri liklai saruya birakpa sangbanabi mingsem phajai je maria mayam se jagoi charoi sei sake loina saktana leire थवाई थोई माइक्रोफोन पाइबा सखियनबी माइक्रोफोन दो पाइरगे इसे मा सकपिर ओ एकोई सु मिस पुष्पा की कोंजेल दे इसे मत ताजगे हाइबरे सगन जरके मिस पुष्पा की कोंजेल दगिसु isai sakani adum nunti sa idana go sa loire gai ibung guru mayum hemba ima sakhi umnam taram no ibung robi su yosle thagachari adudi matam sam laisilakte isai ama ga taminasi mate mate ani tang lokhachage nang breng minasi थवाई की थोइना खनबिरकपनी कईदबु लैगे हारिबा इसेसी वरौ यादे हारिबा फिल्म्स दगी से सिमतंग तामिनसी kudol tamjage khanbirakli bai sai semo ngasai dagi sai si मंगाल अमदी मंगाल मोइरांग थेम अमदी विद्या लक्ष्मी नि पुना सकमिनरिबा लाइखुराम रंजित की मेगदा बिकिना सेरांगले बैसै खुदल तमसके तामिनसी ꯀꯩꯗꯕꯨ ꯂꯩꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯊꯥꯞꯅ ꯇꯥꯞꯅ ꯂꯩꯈ꯭ꯔꯕꯔꯥ ꯏꯅꯥꯛꯇ ꯂꯣꯠꯄꯔꯥ ꯅꯪꯕꯨ ꯀꯩꯗꯕꯨ ꯂꯩꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯊꯥꯞꯅ ꯇꯥꯞꯅ ꯂꯩꯈ꯭ꯔꯕꯔꯥ ꯏꯅꯥꯛꯇ ꯂꯣꯠꯄꯔꯥ ꯅꯪꯕꯨ 지롤 하이비 낭기 롱낭 와이나 잠라버 타모이부 이랄 오이할래 미숨 하이비 낭기 뭉시미 녹나 미숨 랑타투나 락나람 레 타모이부 락나람 레 타모이부 이랄 레이러버 아이기 타모시 이랄 야저리 뭉시바 낭부 할라글로 미뚜기 삐랑 거울이 Kalaba matamgi nong lay bukibana nathai kabanangi icheli Kalaba matamgi nong lay bukibana nathai kabanangi icheli Kanada amukan niruni
Kanada amuk wakatni Kanada amuk wakatuni Hoi pande waro binu nung shi khangde tho pirenu kauraro inak ta khamduna nung shi bi haina kauraro inak ta khamduna nung shi bi haina Lepli bakong pamse na thay bangan raba Nungshi nangi isel sigai Kangaw na halanuran na Dilhan diro ay gipunsi Dilhan diro ay gipunsi Kaidabu laige aigi nushiba Thap na tamna laikhabara Inatalot para nangbu Kaidabu laige aigi nushiba Thap na tamna laikhabara Inatalot para nangbu Inatalot para nangbu Ikhamoshe iraya jare arun thiamna haisi ureduna mise seng boraga thanglaga gypsy daga hapchan bani yam kan bani haise harnon gi san pi marup ambika taramnok chari as blue marak taibung san ngasai yaurami Buhawdre Bung Chan Rina Thangjam Taram Nokchare Rani Bung Chan ga ye pino aidi ure Oh ure mama ibe maning thongkhong dagi taramnok chari mama atei di kana kana ye pizano Yam yep traba ngom thangmai banchu ye pammi ni helen thagachari cherobita Mainam loidang khole koroba khuman yaphaba nam Cheranjita ke sound Gayatri and Khomsu marak te yausal lerame Miss dress to yam Thank you Metallica ji thadois na ko ne Soro khaibam Kiran Bala taram nokchari Ampax sana uye ure Thagachari Dang Je Maria aigi sei thaba kauni che sei ga sai tha phamne Susima mangang taram nokchari aroi bi sei tamina si myam aroi bi sei sida punna ngasai khalak isai khalaga taba phanghodaba singdo adugi ju saru yauna punna taminarsi sar aing bi amadi Sara imbi amadi Madam Herojit hayo adade adatai sar herojit amadi madam aing bi taram nokchari hayeng su tani go yo ze heng su tani aroi bi sei Shamchan Thangjamna khanbirakpani lengdraba lan film dagi Lamdam tam horabi nungsibi nangbu uduna haijala loire hekta kudal tamjage khanbirakpa aroi boine sei se taminasi hamom sadanandagi khonjel da saklibai sei ni Lamdam tam hauravi nungsibi Nangbu ningsingduna ta leire Lamdam tam hauravi pamubi Nangbu ningsingduna ta leire
kauba ngamdre thamosina lamdam tam haurabi nungsibi nangbu ningsingduna ta leire ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯪꯅ ꯏꯃꯥꯡꯗ ꯂꯦꯞꯂꯕꯣꯏ ꯅꯤꯡꯂꯨꯔꯦ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯪꯅ ꯏꯃꯥꯡꯗ ꯂꯦꯞꯂꯕꯣꯏ ꯅꯤꯡꯂꯨꯔꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯒꯨꯟꯁꯦ ꯑꯉꯛꯄꯅꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯁꯨꯝ ꯐꯥꯎꯔꯤꯗꯔ ꯃꯉꯣꯟꯗ ꯂꯝꯗꯝ ꯇꯥꯝꯍꯧꯔꯕꯤ ꯄꯥꯝꯃꯨꯕꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯦ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯁꯨ ꯅꯍꯥꯛꯅ ꯏꯃꯤꯠꯁꯤꯗ ꯅꯪꯕꯨ ꯎꯗꯨꯅꯇ ꯂꯩꯔꯦ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯁꯨ ꯅꯍꯥꯛꯅ ꯏꯃꯤꯠꯁꯤꯗ ꯅꯪꯕꯨ ꯎꯗꯨꯅꯇ ꯂꯩꯔꯦ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯅ ꯂꯩꯈ꯭ꯔꯁꯨ ꯅꯍꯥꯛꯅ ꯅꯥꯀꯣꯡꯁꯦ ꯅꯤꯟꯗꯨꯅ ꯂꯩꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯂꯝꯗꯝ ꯇꯥꯝꯍꯧꯔꯕꯤ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯦ ꯂꯝꯗꯝ ꯇꯥꯝꯍꯧꯔꯕꯤ ꯄꯥꯝꯃꯨꯕꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯤ ꯁꯛꯇꯝ ꯀꯥꯎꯕ ꯔꯣꯜ ꯀꯧꯕꯗ ꯌꯥꯎꯍꯧꯗꯕ ꯃꯥꯜꯂꯦ ꯑꯃꯔ ꯑꯖꯥꯠꯁꯦ ꯉꯁꯥꯏꯗꯒꯤ ꯄ꯭ꯔꯤꯌꯣꯁꯨ ꯌꯥꯎꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯂꯩꯕꯤꯔꯤꯕ ꯂꯥꯏꯚ ꯆꯥꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯏꯕꯨꯡ ꯍꯦꯝꯕꯅ ꯃꯤꯁ ꯏꯁꯩ ꯈꯟꯕ ꯅꯪꯍꯧꯗ꯭ꯔꯕꯅꯤꯅ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯝꯃꯣ ꯑꯏꯪꯕ ꯑꯃ ꯍꯥꯏꯔꯛꯑꯦ ꯏꯕꯨꯡꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯁꯨꯝ ꯉꯪꯖꯔꯝꯒꯦꯅ ꯈꯜꯂꯤ ꯉꯁꯥꯏꯗꯩꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯕꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯩꯁꯤꯂꯦꯝꯕꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯇꯩ ꯁꯨꯝ ꯉꯁꯥꯏꯗꯩ ꯁꯨꯝ ꯃꯤꯡ ꯄꯜꯂꯕꯅꯤꯅ ꯑꯇꯩꯁꯦ ꯄꯟꯖꯗꯕꯅꯤꯀꯣ ꯃꯌꯥꯝ ꯂꯣꯏ ꯎꯖꯩ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯤꯁ ꯀꯣꯜ ꯇꯧꯔꯛꯀꯦ ꯕ꯭ꯂꯣꯛ ꯇꯧꯅꯨꯀꯣ ꯍꯥꯏꯕꯤꯔꯛꯑꯦ ꯀꯩꯗꯧ ꯇꯧꯗꯣꯏꯅꯣꯗ ꯏꯁꯩ ꯃꯁꯛꯁꯦ ꯑꯗꯣ ꯃꯤꯁ ꯅꯤꯔꯃꯂꯥ ꯀꯃꯥꯏꯅ ꯇꯧꯕ ꯏꯁꯩꯁꯦ ꯏꯁꯩ ꯑꯃ ꯊꯋꯥꯏꯒꯤ ꯑꯣꯏꯅ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯑꯗꯣ ꯃꯈꯥꯗ ꯑꯩ ꯑꯃꯨꯛ ꯁꯛꯆꯒꯦ ꯃꯤꯁꯅ ꯍꯥꯟꯅ ꯁꯛꯄꯤꯔꯣ ꯑꯌꯤꯡꯕ ꯍꯥꯏꯁꯦ ꯁꯨꯝ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯁꯛꯂꯛꯑꯒꯦ ꯑꯌꯤꯡꯕ ꯅꯨꯡꯁꯤꯕ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯁꯣꯏꯔꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯌꯨ ꯏꯁꯩ ꯁꯛꯄ ꯀꯩꯁꯨ ꯍꯩꯖꯗꯦ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯗꯅ ꯊꯣꯛꯂꯛꯄꯅꯤ ꯏꯁꯩ ꯃꯌꯦꯛꯁꯦ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯁꯩ
kaya haijaba nangda leihauba do hainingba kaya su haijaba nangda leihauba do kainaba numita pirang piroina yenghauba do kaya rakhali kau thok lagi kau bangamdi thawai di leihori nungsi nangi nanaka hainingba kaya su haijaba nangda leihauba do mai sa khelakle thapla thaplaga laina khallu re nakna nai re ngai mai sa khelakle thapla thaplaga laina khallu re nakna nai re ngai waro ramgani nangi thamoina nungum kalaba aigi thamoibo nunakakhiba pirangi naman mitlogi piranga singlagi ngasi hainingba kaya su haijaba nangda leihauba do kainaba numita pirang piroina yenghauba do bao xin trước khi nông đô lấy chữ đà qua đi lý trước khi làm gì chữ đà lại tôm ta hậu đi qua lại lên hậu đi nắng đi khăng bi đôi ai kia áo ba xì này râm ra ba buồn xì ghê không chết ta asuwa ba mai cha thangam loi ngasi hainingba kaya su haijaba nangda leihauba do kainaba numita pirang piroina yenghauba do kaya rakhali kau thok lagi thawai di leihori nungsi nangi nanakta hainingba kaya su haijaba nangda leihauba do leihauba do Miss Nimla da isomata se huji sakpudi puna sakminabudi oire
ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝ ꯊꯥꯒꯠꯄꯤꯔꯛꯏ ꯑꯅꯤꯒꯤ ꯏꯁꯩꯁꯦ ꯒꯧꯔꯕ ꯈꯨꯃꯟ ꯁꯤ ꯑꯩ ꯁꯅꯥ ꯇꯥꯔꯝꯆꯔꯤ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯏꯆꯦ ꯊꯧꯉꯝꯕꯤ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯌꯥꯎꯍꯧꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯋꯥꯅ ꯀꯌꯥꯗ ꯐꯖꯔꯕ ꯋꯥꯅ ꯀꯌꯥꯗ ꯐꯖꯔ ꯋꯥ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯅꯦ ꯔꯤꯅꯥ ꯊꯥꯡꯖꯝ ꯇꯔꯥꯝ ꯅꯣꯛꯆꯔꯦ ꯅꯤꯁꯤꯂꯦꯝꯕꯤ ꯄ꯭ꯔꯤꯇꯤ ꯆꯅꯨ ꯃꯤꯁ ꯄꯤ ꯀꯦꯖꯤ ꯑꯃ ꯇꯥꯈ꯭ꯔꯦ ꯌꯥꯝꯃꯜꯂꯦ ꯑꯗꯨꯗꯤ ꯕꯥꯜꯇꯤꯟ ꯑꯃ ꯊꯟꯅꯕ ꯀꯞꯄꯣ ꯋꯥꯔꯜ ꯔꯦꯀꯣꯔꯠ ꯆꯟꯅꯕ ꯏꯕꯨꯡ ꯍꯦꯝꯕ ꯒꯨꯔꯨꯃꯌꯨꯝ ꯃꯤꯁ ꯑꯩꯈꯣꯏꯁꯨ ꯗꯥꯏꯃꯟꯒꯤ ꯇꯤ ꯁꯥꯔꯠꯇꯣ ꯑꯃꯠꯇ ꯂꯤꯠꯆꯒꯦ ꯀꯗꯥꯏꯗꯩ ꯐꯪꯒꯦ ꯁꯤꯁꯦ ꯏꯁꯨ ꯇꯧꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯗꯣꯅꯔꯁꯀꯤꯁꯨ ꯑꯗꯨꯝ ꯇꯧꯔꯛꯈꯤꯅꯤ ꯑꯗꯨꯒ ꯁꯤꯅ ꯁ꯭ꯇꯥꯐꯀꯤ ꯀꯀꯥ ꯃꯨꯇꯨꯝ ꯏꯃꯣꯆꯥ ꯁꯥꯔꯒꯤ ꯐ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ Best friend. ꯏꯇꯥꯎꯕꯤ ꯒꯤꯐ ꯇꯧꯕꯤꯕꯅꯦ ꯑꯗꯨꯒ ꯕ꯭ꯂꯦꯛꯇꯨꯅ ꯀ꯭ꯋꯦꯠꯇꯒꯤ ꯃꯃꯤꯡꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯏꯆꯦ ꯑꯃꯅ ꯒꯤꯐ ꯁꯤ ꯁꯣꯅꯤꯌꯥ ꯍꯥꯏꯕ꯭ꯔꯥ ꯁꯣꯐꯤꯌꯥ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯁꯣꯐꯤꯌꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯍꯥꯏꯕꯅꯦ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯃꯊꯪ ꯃꯇꯝ ꯌꯥꯝ ꯂꯧꯖꯔꯔꯣꯏ ꯉꯁꯥꯏ ꯃꯉꯥꯡ ꯅꯣꯡꯁꯥ ꯔꯣꯕꯥꯔꯠ ꯌꯨꯝꯅꯥ ꯃꯉꯥꯡ ꯅꯣꯡꯁꯥꯅꯀꯣ ꯃꯥꯅ ꯈꯟꯕꯤꯔꯛꯈꯤꯕꯅꯦ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯗꯨꯝꯇ ꯑꯩꯅ ꯃꯥꯅ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯁꯛꯆꯔꯛꯀꯦ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝꯗ
ꯄꯨꯟꯁꯤꯒꯤ ꯂꯨꯔꯕ ꯋꯥꯐꯝꯗꯨꯕꯨ ꯑꯗꯨꯛ ꯂꯨꯅ ꯅꯪ ꯑꯩ ꯍꯥꯏꯅꯈꯤꯕ ꯄꯨꯟꯁꯤꯒꯤ ꯂꯨꯔꯕ ꯋꯥꯐꯝꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯥꯏꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯥꯏꯍꯜꯂꯤꯕ ꯊꯃꯣꯏ ꯄꯥꯟꯗꯦꯕꯨ ꯇꯥꯛꯂꯝꯂꯤꯕꯔꯥ ꯊꯃꯣꯏ ꯄꯥꯟꯗꯦꯕꯨ ꯇꯥꯛꯂꯝꯂꯤꯕꯔꯥ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯧꯅꯁꯥꯔꯥ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯧꯅꯁꯥꯔꯥ ꯅꯪꯒꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤꯅꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕꯤꯅꯤ ꯅꯨꯡꯒꯤ ꯃꯨꯔꯇꯤꯅꯕꯨ ꯅꯨꯡꯁꯤ ꯈꯪꯕ ꯍꯧꯅꯕꯔꯥ ꯅꯪꯒꯤ ꯊꯃꯣꯏꯅꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯍꯤꯔꯤ ꯌꯥꯎꯔꯝꯒꯗꯔꯥ ꯅꯪꯒꯤ ꯃꯨꯔꯇꯤꯅꯤ ꯅꯪꯒꯤ ꯊꯃꯣꯏ ꯄꯥꯟꯕꯤꯅꯤ ꯂꯣꯏꯁꯤꯜꯂꯁꯤ ꯌꯥꯝ ꯊꯥꯒꯠꯄꯤꯔꯛꯑꯦ ꯃꯌꯥꯝꯅ ꯌꯥꯝꯅꯁꯨ ꯐꯖꯕ ꯁꯥꯔ ꯖꯦꯝꯁꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯈꯤꯕ ꯏꯁꯩꯅꯤ ꯃꯆꯥ ꯃꯅꯥꯎ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯁꯩꯁꯦ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯉꯪꯕꯤꯔꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯉꯪꯖꯩ ꯃꯦꯁꯦꯖ ꯁꯣꯡ ꯊꯥꯒꯠꯆꯔꯤ. ꯅꯠꯇꯕ ꯁꯛꯄꯤꯔꯝꯃꯣ ꯁꯦꯠꯄ ꯑꯣꯏꯅ ꯁꯛꯑꯁꯤ ꯁꯦꯠꯇꯕꯗꯤ ꯁꯛꯑꯔꯣꯏꯁꯤ ꯁꯦꯠꯄꯁꯦ ꯁꯦꯠꯇꯕ ꯅꯣꯡ ꯐꯥꯗꯣꯛ ꯅꯣꯡꯃꯒꯤ ꯗꯥꯎꯅꯦ ꯈꯟꯗꯣꯛꯁꯤ ꯒꯥꯏꯇ꯭ꯔꯤ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯕꯨꯡꯆꯥꯟ ꯃꯤꯅꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯤ ꯄ꯭ꯔꯦꯝ ꯉꯁꯥꯏꯗꯒꯤ ꯎꯖꯗꯕꯗ ꯃꯔꯨꯞ ꯇꯥꯏꯕꯪ ꯉꯥꯟꯕ ꯄ꯭ꯔꯤꯇꯤ ꯆꯅꯨ ꯊꯥꯒꯠꯆꯔꯤ ꯅꯥꯔꯟ ꯕꯥꯕꯨ ꯊꯤꯡꯕꯥꯏꯖꯝ ꯊꯥꯒꯠꯆꯔꯤ ꯔꯤꯇꯥ ꯃꯣꯏꯔꯥꯡꯊꯦꯝ ꯇꯥꯏꯕꯪꯉꯥꯟꯕ ꯈꯣꯏꯃꯨ ꯒꯦꯃꯤꯡ ꯃꯤꯅꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯂꯩꯁꯤꯂꯦꯝꯕꯤ ꯔꯤꯅꯥ ꯊꯥꯡꯖꯝ ꯁꯦꯍꯤꯠ ꯁꯅꯥ ꯏꯕꯨꯡꯆꯥꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯔꯙꯥꯃꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯝ ꯂꯩꯖꯩꯀꯣ ꯃꯈꯜ ꯃꯥꯟꯅꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯟꯗꯣꯛꯆꯔꯤ ꯑꯗꯨꯒ ꯔꯦꯗꯤꯑꯣꯒꯤ ꯇꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕꯤꯔꯁꯨ ꯔꯙꯥꯃꯅꯤ ꯌꯨꯝꯗ ꯔꯦꯗꯤꯑꯣ ꯁꯦꯠꯀꯨꯝꯕ ꯂꯩꯕꯤꯔꯒꯁꯨ ꯑꯗꯨꯝ 90.0 ꯃꯦꯒꯥꯍꯔꯁꯇ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯍꯥꯏꯗꯅ ꯐꯪꯕꯤꯒꯅꯤ ꯍꯥꯏꯔꯤꯕ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯁꯤꯗꯁꯨ ꯑꯗꯨꯒ ꯁꯟꯗꯣꯛꯆꯔꯤꯕ 24 ꯊꯧꯔꯝꯁꯤꯡ ꯑꯋꯔ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯌꯦꯡꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯂꯤꯂꯥ ꯄꯨꯡ 4:30ꯒꯤ ꯂꯤꯂꯥ ꯊꯥꯔꯤꯕꯁꯦ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ SK TV ꯑꯦꯞꯁꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯎꯕ ꯐꯪꯕꯤꯒꯅꯤ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯕꯁꯤꯡꯅ SK TV ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯠꯇꯅ ꯑꯗꯨꯝ ꯎꯗꯣꯏꯅꯦ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯃꯥꯏ ꯄꯦꯀꯦꯖ ꯇꯣꯉꯥꯟꯅ ꯄꯦꯖ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯃ ꯂꯣꯏꯔꯒ ꯂꯥꯏꯚꯁꯤ ꯂꯣꯏꯖꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯦꯛꯁ ꯄꯦꯖꯇ ꯑꯃꯨꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯃꯨꯛ ꯂꯩꯖꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯂꯩꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯂꯥꯏꯚ ꯆꯥꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯁꯛꯇꯤ ꯎꯖꯗꯕ ꯔꯦꯗꯤꯑꯣ ꯁꯦꯠꯀꯤ ꯃꯃꯥꯡꯗ ꯊꯧꯔꯝꯁꯤꯕꯨ ꯊꯕꯛ ꯁꯨꯅ ꯇꯥꯕꯤꯔꯤꯕ ꯑꯗꯨꯒ ꯇꯤꯚꯤ ꯁꯦꯠꯀꯤ ꯃꯃꯥꯡꯗ ꯐꯝꯕꯤꯗꯅ ꯇꯤꯚꯤꯗ ꯊꯧꯔꯝꯁꯤꯕꯨ ꯅꯣꯛꯇꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯊꯧꯔꯝꯗ ꯑꯃꯨꯛ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯗꯥꯏꯂꯣग ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯑꯣꯏꯅ ꯈꯨꯁꯦꯝ ꯔꯦꯗꯤꯑꯣ ꯑꯣꯏꯅ ꯑꯣꯗꯤꯑꯣꯗ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯒ SK TV ꯂꯣꯏꯅꯅ ꯑꯥꯏꯁꯀꯣꯝ TV ꯆꯦꯅꯦꯜꯁꯤꯒꯤ ꯈꯨꯊꯥꯡꯗꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯂꯥꯏꯚ ꯆꯥꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯁꯤꯟꯖꯔꯦ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯈꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ
Imphal West District ki Ningthem Cha Karong da laiba Holistic Vista Substance Use